Crew member yaungna punna miyoi saniga ne punithoi tongba Ahmedabad airport taki London tamna paikhigataba Air India Boeing 787 at Dreamliner kaikhre flight aduda cabin crew oina thabak tawbi Manipur dagi meitei amadi Kuki niol anisu yaukre Ahmedabad airport taki London tamna paikhigataba crew member yaungna miyoi saniga ne punithoi tongba Air India Boeing 787 at Dreamliner kaikhre London tamna paikhigataba Air India Boeing 787 at Dreamliner aduda passenger oina miyoi saniga kuntra nitoi amasung crew member tarani haide crew member dugi marakta Thobal district tagi Kongbay lakpam nganthoi Sharma sahi kungamathoi apokpa amadi apokpigi ming K Nandes Kumar Elias Isa amadi Malakawi Thobal awang lekai digini atopa Kuki ningol aduna Kangpokpi district tagi Lamanun Thing Singsan kawi haide ngarang nungthil pung 1:13 taba matamda Ahmedabad airport tagi London gidamak Air India Boeing 787 at Dreamliner adu flag off tawbaga thangnaba mekopta laibak thiba thawdo adu nangkhibani haide laibak thiba thawdo adu da plane adu tonglakhiba crew members sing yauna punna miyoi chaniga nifuni thoi adu Ahmedabad police ki maikaidagi laikhide hana police ki pawasina haide Ahmedabad airport taki Air India Boeing 787 at Dreamliner aduda India ki national samaga humpumapan British national yankre humdoi Portugal national taret amadi Canadian national amayawi haide min nauba pawdam amagi matungina haiba all India ki Boeing adu Ahmedabad airport taki London gidamak flag off tawbaga Ahmedabad ki Megamin garmanakta leiba Dharpur da tasinduna yamna sauna mai shakpa amadi mai khukaba miyamna unaki haide pudak aduda fire brigade unit amadi emergency response team na laibak thiba thawdok thokniba mafam aduda thuna yangla changsinduna mai muthatpana jingba khudaki oiba rescue sing thabak chathaki haide social media da viral oirakiba video singda Air India Boeing 787 at Dreamliner adu high altitude da paikhatpa ngamdana low altitude da mikup khara pairamlaba matung pung 1:13 taba matamda yamna chawba mayaw horpo uki loina na Ramesh Bisa Kumar kauba passenger ama hinghore haide amadi lupa crore amamam piragani haina lauthokre Ahmedabad tangarang nungthil thokiba Air India ki Dreamliner Boeing 787 at kaibagi thodok aduda laikhidraba singi imungda Tata Group na lupa crore amamam piragani haina lauthokre thodok aduda soklaba singi layengbuda changba senfam sing company asina puthokani amadi plane na thengjinbadagi ama ata thokraba BJ Medical College ki hostel adusu semjingani haina su phongdokre ngarang Ahmedabad thokiba plane crash tawbada Manipur dagi meitei nupi amaga Kuki nupi amaga laikhidabagi thodokpu Thadaw Students Association na thamoishona nungaitaba phongdorakle COVID-19 subcommittee sing semduna thabak haukhre Manipur da case ama hengatuna ani shure Manipur da COVID-19 ke anauba case ama thengna khibaga loinana punna active case ani shukhre adumoina mak haukhiba pun kunmari da India ki oina positive case kunthraum doi khaktamak hengalake loinana miyoi ahum se ke state asigi hengalalibu COVID-19 positive case ase Imphal West district ki gari area da gine Manipur gi anauba COVID-19 positive oikhibi haujingna Telangana da laikhrabi nupi masa aduna leramba hostel adugi mapune mahake sample dungarang test of the positive oiramba thengna khibani haide masagi chahi 59 surabi nupi ase positive case aduga mari lenana chatharakpa contact tracing the test of the thengna khibani miyoi adu lokthungbagi layong khara utpanatana thoina sathiba layong sing uthoko laite haide amaromda rims manungda mark susoi soidana ubnaba khangankre laibasigi oina anoba COVID-19 gi laisat ki phibam amadi status da laisat asina miyoi ani positive oirakpa asigi section thorang lokhatpa oina Regional Institute of Medical Science RIMS manungda laiba miyoi khudimangna suksoi soidana marks ukadabni haide RIMS na thokpa serol amada kanaguma miyoi amna RIMS sanglakpa thoklabadi suksoi soidana marks upiyo RIMS na lokhalaliba khongthang asi COVID ki anoba laisat sandokpa thingnabani hairakle RIMS na lokhalaliba khongthang asida miyana mapung phana saugatpiyo haiba wafam thamladuna kanagumba amana COVID oiramba yai haina chingnaba lairaba amadi COVID ki layong sing laklabadi khudakta test tawthokpiyo hairakle RIMS manungda laiba amadi lakpa miyoi khudimak marks upnaba lokhalaliba khongthang asida mari leinaba khudingna mapung phana saugatpiyo haiba wafam thamladuna RIMS da laiba anaba amadi visitor khudimak suksoi soidana marks ukadabani haiba wafam serol asina phongdorakle Moreh PS tagi meitei police person ahum chen thoklode hari
Manipur government matam chana biyang sangbidabadagi Moreh police station da posting leba ASI assistant sub inspector ani yauna meitei person ahom chenthok lode haidi press of homo pawgi likhunamagi matungina Moreh police station adu da hanadagi hoduna meitei person nipu manga rom posting lerame 2023 gi May 3 dagi horokiba irang asna maram oiraga transfer tawnakiba natraga Imphal da thokibadagi hanjilaktabana maram oiraga somnatagi person ahom khakta mangai hore person asi tha ahum khudingi transfer tawgada du makoi ahumgi mahut tharak tabana tha taruk sujin khre ilang asna maram oiraga lambi satok sen yadaba imung manungda ana ayek amadi sel thungi awaba yarok labusu thokpa yadaba na hena awaba oirakpadagi makoi ahum ngara ayu angan badagi police station dagi tumina chenthok luba oigani haire makoi ahum chenthok kibagi pau phangbaga person amadi Assam Rifles lediba KLP ki location post dagi Moreh police ki team amana phaki edu mahana chenthok mina kiba ASI ani di thiba phangkhide Tenopal district police ki additional SP Moreh PS ki OC na lusingba central security force sing yauna makhoi ani bu thiba ki thaba akana mongda sathare Assam Rifles ki maikai dagi border sing da ahenwa section thorang lokhat ki adumapo athengbuda ASI ani dusu makhoi gi khangna chanaba yum amadagi phangba ngamtre hari amarom da irang asna maram oiraga police station hasda posting leramba Kuki personnel singsu station thadok tu na sanaki adubu irang asnem tharapakalunana Moreh da khundare ba makoi ki khangna chanaba singna pau piduna kausin badagi ayamba hanjinarakle haidi adumapu irang asina maram oiraga station asi thadok tu na chatkhaba meitei person singi oinadi kausan binaba leitaba amudi mari lenabo authority na miyeng sangbi dabana amata hanjilakre government na person singi khudong chanaba yengduna tha ahum khudingi mahut transfer toramba dusu matam chana miyeng sangbi daba amudi mahut thajilaktabana han kiba person sing da sauna awaba mayok na hali haide Indo-Myanmar border town Oriba Tenopal district ki Moreh da khundaduna leiramba meitei sing irang asina maram oiduna chenthokna kibadagi hanjilakpa ngamdana leiri phibam asida Moreh da meitei changbu ngamnaro dra haibagi sauna kiba leiribani mafam asida leiriba government ki office sing da meitei staff amata leitre police station da leiramba sing adusu thokibadagi hanjinaraktabana hena akiba oihale government na police station amada leifam thokpa strength adu sabchana thambiraba amadi matam chana makhoi gi transfer amasung posting tawbirabadi khudong basi mayok naroi maramaduna government amadi mari lenabo authority na atuba matamda oiriba phibam asigi matangda miyeng sanghaningbugi apamba su pawgi lekuna sina phongdokle Nakalamrumda police ki thau matam chana piba ngamdre haidi state asida law and order ki phibam kai handana miyam ki punsi amasu lanthong ngak senbagi thabak tawriba state police ki pifam thokpa thau matam chana pi thokpa ngamdre haidi Imphal area da law and order ngak senabagi damak deploy tawriba police ki gari singa si hana liter tare pirami adu bu khudong cha da khara leire haiduna liter manga khaktamak piraga lakle piriba thau liter khara asina nomagi Imphal manung da thokpa law and order gi issue puna mak thengna duna lakle Thakaragi mamangdagi thau piba sin numit tarani hena sontharaga piba horaki sonthariba numit tarani rom asi gari adugi commander masana manage tawjaro aduga kona replace tawgani haina khangalakpadagi commander masana tangai fodaba thau hanjaduna state capital asida thokliba law and order issue khudima thengnaduna lakle numit tarani hena sontharagliba basigi maram hanglubada thau pithoknabagi mathau taba process khara watpana sontharakpani haibagi pakhom pirakhi hairi mamangdagi hauduna thau natraga gari yaraktaba matamda temadugi commander na semjaduna lakle masida changkhiba senfam reimburse tawbagi system ama leirabasu masigi damakta tanabagi matam laitabana ayamana tanadana adumak lakhi haujuna tha amagi sontha hoba thau adu phawba phugatringai anauba tha amagi ahauba numit tarani hena amuk thau pibada chontharakpasina commander sing da sel gi oiba asawa polum ama hapchile masina karigumba matamda ninghanaba phawba makhoida puhalakta banate hairi Manipur police ki thau sing sinba amadi pithokpagi thaba asi kanana pairibano amadi kari maram leibana matam jana piba ngamdribano haiba masigi matangda mari lenabo authority na atuba matamda miyeng sangduna thidokpagi tangai fodaba leire hairi zomi amadi kuki gi marakta yanadaba mapan thokpa haurakle lanai nungainadabana union territory gi wafang khurau thangangum si haina kotuna phongdokre Manipur da tangdu lai taba phibam ama puraknaba center na tangka kya thona kuki gi lusingba sing mathang kauraga wari sanani ngai gi jerakta zomi amasung kuki gi lusingba sing gi marakta nuaina da mapan thoraklei center ga wari sanabada mihut oina saruk yakiba United People's Front zomi UPF zomi gi pu ketios zomi na United People's Front ki spokesperson
Aaron Kipgenbu Miamgi support Pangdra Misagni Hai Kibagi Tawombo, Committee on Tribal Unity Kotu Kangpopini Yaning the Pondorakle, Hiramasaki Matang the Kotu Kangpopina Tadroko Seroman Hai, UPF Zomigi, U Ketio Zomina Pondo Kiba Wapamado Yumpam Yaudabani, Miambulana Lamjumamba. Loinana Luraba Tanpamasida Kukijo tribal Miamgi upon Basaktam Tugaina Bohonabane. Aaron Kipgena Hosixo UPF spokesperson Amadi Kuki National Front General Secretary Oinamatau Tori Haina, Paladuna Serols Nahai, President SB Tangboy Kipgengi, Lising Makada, Kenepna Kukijo Purki Tuan Civil Society Organization, Sing, Village Volunteers Sing Amadi Miamga Kusanaduna, National Highway 2 da Matauta Tarangpuna Maklokana Bohonari. Mamang the ZRA gi kadar oirambadagi haujuna Kuki National Organization ge kusamna khraba Kelvin S ki matang da leidiba chayna wafa mamada Ketios Zomina maram icha chadana Aaron Kipgenbu sena hanaba honarakle oiraliba piba masi ZRO amadi Keno manungi oiba wafamne hiramasida KNM natraga Aaron Kipgen maram chadana khut thingjilapugi mathauta de haina Zeros Namakata Pondorakle, UPFT upon the platform Amani, Kanglup Natraga faction Amakaki Mohusinba, Natihana Paladuna, Zeros Nahai, Kanaguma member Manamasagilana, over Wakalon the Yumpam Oiraga, Kukijo Puruki Mohusinduna Wangang Bayade, Lanai Nuana the Bugimo on the Tamana Mara Sibagi Tawasi in the government Arabe Pau, Yohanbo in the Tokuna, Samam Nahan the Pohan Baya and a Pondo K. Loina Central Government Hantaktasu Manipur told to be Irang Sigamari Lena Kuki Kangpuna National Highway da Pre-Moment Jahandabugi Matangda Union Home Minister na Kuki Gluching Singa Unaduna Wari Sanaki Balai Cray Pre-Moment Lehandriba Makai suspension of operation Sangdokan Buda Kuro Tang Batokani Haina Center Gluching Singna Mod Pondok Nakibalaki Haina so Tazabria Paugi source Amana Makatari Thomjinduna protest tawgani hairiba se aran bani haina etina sangdora khrei ngarang jun tarakni thoi sagol sanamita governor natraga government gi loisang singda thomjinduna protest tawgani hairiba ase aran bani asiguma karisu leite adum oinamak sit and protest ki khongjang oina sathagani haina arambai tengol gi general headquarter gi control room dagi thador pocherora mana khangala khrei amarom da tonga ama sandoroktuna numit asi irang leigani haina sandorokli ba asi miyamna thajabigano haina phongdo khrei Anauba itin pam haina koba de-addiction cum rehabilitation center amada miyoi ama thori yalambadagi laikanaba ngamdana laikidre Naran konjun makhalekai deleba anauba itin pam haina koba de-addiction cum rehabilitation center amada miyoi ama center sigi toilet ta thori yalambadagi laikanaba ngamdana laikidre haidi laikidre miyoi adu thawal hau kamamang laikai dagi sanasam asau Elias Jackson sahi kunmathoi apopo laikidreba sanasam Inau Elias Manglem Singh Apopi Sanasam Ongbi Thaba Devi ne Laikidaba Asoba Thasiki Nifanda Imung Manungi Miyosing Center Sida Thamkibane Arang Tilpung Amaga Minute Yankaitaruk Tarapoda Langtabal Kansipuda Leba Island Hospital Dagi Pau Pirakpodagi Imung Manung Satuna Yenglobada Asibak Sang in Leram Kibani Haidi Hospital Gi Report Kimatung in the Laikidraba Soba Pung Amaga Minute Taramarum Tarapoda the Thori Yalubugi case Amaga Mari Lenana Hospital Sida Pukalakibani Haidi Adubo Imung Manungi Miyosing Misi Singling Oi Haidi Asobugi Mariaptagi Hena Nemna Leba Amada Thori Yanbada Sizinai Haidiba Tawel Napu Masu Dogi Kisi Kisin Pamzaga Pabul Laitaba Toilet ki Palangi Bara Duda Asobana Karamna Pamlaga Thori Yan Gadoribano Center Sida Satuna Hangudasu Asobuga Leminariba Roommate Singasu Amagamaga Sinkumamata Manarakti Haina Imung Manung the Pian the Pondo Valley Asibaksa Makataba postmortem with the Rimski Mokta Tham Krehadi Wangway PS the Imung Manuna Kesama Resta Tau Krehadi Central Force na Kumbong Bajada Leba Imake Thelai Dembigi Laisang thugairame Haidi Arambai Tengol na Kaukiba total Sadan Adubo Sagat Passing Laksin na Buhonabagi Mingda Central Force na Kumbong Bajada Leba Imake Thelai Dembigi Laisang thugairame Haina Panthoi Beach Anuramaruki Secretary Kondram IBM Halna Thadropo Zerolamana Piendabu Pongdorokli Zerols na Hai Arambai Tengolgi Tengoloising Pakibagi Mayokta Manipur Pumbada Kaukiba Numitarani ki total Sadan Adugi Nenisanbu Numit Ahing Nong Yai Matung Pung Anirom Tarakwadwa da Imphal Jiribam Lambi da Khongjang adu Sagat Passing Control Tawbagi Mingda Central Force Tawang adu Satharambani Asiguma Mathong Huktaba Thawang se Khumbonggi Ima Ibel Sing amadi Kaithelgi Ima Sing amasung Panthoi Bisanura Marupna Akanamongda Kandem Tawi Meitei Lining da Singnarakwa Asiguma Thawang Sing asi Makhatanga Satharaglabadi Central Force ngi mathakta Non Cooperation Movement Satharakani Haina Suseros na Makhatana Phongdorakli
Narco terrorist na nomai kapsilaktunan lau singu ki thabakta apan lupi basi makha satharabadi Manipur soidana chak tang thoklagani hana phongdokre kokomi ki farmer wings na sinduna uncultivated affected area in Manipur haiba hiram da nomagi oiba khananai nabagi thoram ama Manipur Press Club ta pangthokre khananai nabagi thoram adu da kokomi farmers wings ki convener AV Elangbam ko convener ke thoibana singbana sarugya ki kokomi farmer wing ki convener AV Elangbam hai sahi ani hana Manipur da kukina ko terrorist asina masagi lokpam da mahimarong thaduna lok namba honabada nomai kapsulakuna lau singung ki thabakta apan bupi duna lakle masigi lobukta thabak suba chatpada su sector forcing na thingba asigumba kaya asi makha satharabadi Manipur da soidana chak tang mo thoklakani hana phongdokre Naga taba mafamsing da border fencing tawbagi mayakta changsilakpa khongjangda ansamna sawgatkani haina lauthokre Pre-moment regime FMR sana hankidaba amasung border da naga taba mafamsing da border fencing tawbagi mayakta miyamna changsiliba ihok sapchana sawgatkani haina All Naga Students Association Manipur ansamna phongdurakle Ansam ki maikai de ki thadro ke pserol amada FMR sana hankiba amasung naga singna khundaba border ki mafam sigda fencing tawba sina naga ki puwari sakdam nat chanabi traditional right amasung ipai pu singna thambiram balam da chawna sokhalle maramaduna ansamna center ki khongtang asida kaidonong da sawgal loi haidi Amaromda Senapati District ki SP amasung Assistant SP ki mathakta Senapati District Students Association na non-cooperation ki khongjang changsen na bulokhat ki basidasu ansamna mapungphana sawgalakli haidi